Mi amana setpa mapi marol yengaga midugi punsi mahing bisar do busi masi aikhoi miui ba ayambagi igi ichela yaudun leiraba phattaba hainabi amagum hekta tongnai mapi marol segai setpa amotpa mi mabu lambi sorok turadi asitra gedi ko eramgani thabak suning da boramgani asi pocha yepkan bane asi paishani gan bane niraktana ba ai asum lam stoi jalhaurake sigumba wakalon sana aikhoi gi wakal la lakalli adubu थाजदब कोमदा nga lei hainaba ahlaman singi pawrod du khangning ningsingan bangamba taibang sta tasing tasing thokiba thokdok ama khakna senjau paiba lalonba millionaire amabu karam namagi thamoi sumatkhi karam namagi wakhalon thak khawn thon gi haibadu masigi videos te khangminase mapung phana thamoi huba wari ma soidan oigani loifok taminase warisna lorakpada isagi wakhal kari fawi haibadu comment soidan phongtok piramo 1990s ki tangkai chalpa matamne matamdugi senjau paibada faurba millionaire ken bering haribin pasai magi karbar gi thabak amagidama lairaba madi huran chinthi lutpat tawsing lapik thanba San Francisco wi laikai amada magi bodyguard amagalaki ken bering matamsta chahi humpu hele mahaksi 1991 dagi horaga Force magazine gi senjau paibasing makok mathang li sembada zandunta laglaba magi punsi wari buso khwaini ikai khumna linaba lemjana fam oiraba millionaire ni karigi magi punsi waribu khwaini kai khumnaribano maramdi ken bering tumba machet chaba machet maranai kan hona jaraktuna masagi chahi kuntarukda surakpada millionaire oiba ngamkhiba mi gi yungya mon kai sengbi lairabi mamagi machane mahak nongdam banatraga daunda thajadaba subona mohona bakan bada thajajaba misakne wari makhata se bering laikai stamagi shopping mall ma sanaba mafam saba jaga yengba lakpane ungkai mukjangna hanggan da thibadagidi manhek pamjabe thokpa mafam jaga amabudi fangle mamal mathang angna blor matung bering San Francisco si lakidaba squire swaigi samudra khongwan si khongnang hangmati amata chatke nungsit asem bukhita sage harmaga bodyguard maning da laptak inhalaga sajeloina makhongna chatpa hori minute ko longi matung da card mana laiba Ritz Carlton hariba tangla hotel lotamna amuk thaurakhi adubo hotel yorpudani bering magi wallet phurit khawri yarom driver khanglakhi wallet yarom driver pududa bodyguard tu maga chatmina ba kawulina yam nungairamte ma chalaga thirugi haije adubo bering na khumi leita lairaba prajana pik thalam phamsra tahuba sengawbu dollar lising ahum yaw sengawbu mafam du lengda leramkhini thiba phangkhini na muthajabrane paukumsda bodyguard to thirugi kana blairoi bhap tarak labugom mamit makhade yang thaki aduga tam nang le saradu de khoyog jake dongne ngai bata bane khulli bumiduna wallet to yaw khibai gi number du ta call torpa ngai bata bane anga ham ai mina vibe tu ne asumna makhoina call lak bangai basi pungani phajlakle adubu call di lak leitre bodyguard masali ta phom khanglamde wallet ta hubudo magi maral tangkhai am delefam thokpagum masada phaujarami maramdi millionaire dogi khungthang kuning senana ba mabu tolo piduna negli bani khanjarami hotel ka tu phamduna makhoina kola pangai rakli basi pungmari phajlakle lakmandraba tu tadi bodyguard tu tapna saragi wakaladi call se suna laroi khalle manghori phamsna sel thungi phibam safawa downtown ta kari doira magadi sarbu sakhang badagi makhong thungna laga thilamba phau yabani adubu swice dadi mangki ba pot phangakini ai thajarak sir bering na tena khumi nganga khise thongnau meya da phamduna lakhidrab kuira phamdugi mahusagi ning thibudu yengna ko lak pangai bada numidang sutaslakle millionaire mati bodyguard San Francisco thadokpagi matam dioislaklabani pung taraklabani yum hanbagi pung tarakpududa bodyguard to junction duna hairi sir hanbagi matam dioislakle kamdausi ke sir aikhoi ngasi hallaroi makhata na ngai kini beringi paukumsta bodyguard ngakpuna khamthengle ko lakini haibista magi boss na suksena thajari besi kamdauna no magi wakhalna lama phangte asumna numit ki mahut thajana sillare ahing oire mathang gi ayukta bodyguard ki mafamda mangum thawdok tu thokchilare
ngarang numit chupa ngaibda laktraba koldu nanghorida madagum phamungda leiringai anganba ayuktuda laksille asomdai khonjeluna hairakhi waletu mana khulle mamadu pithokningi ngarangi lekaiduda thingnasi hairakhi lutpatana thanba hainabi mafamdudaida adu pukjel sengba mi leiromgani thajadabana bodyguard tu jingnarami waletu da yauramba senphamdudai ahenba pamakpadagi thoina sinaraga torokpa longnam lang oigani longnam kol oigani thajabana man hairami sari jingnaba phawe sar hotels da lengda tum levirama ai thanda chaluge beringna mamonok tuna hairi kai gaina kitoino da nang yauristi la la punna chatkadabani asumna makhoini phone da harakpa mafam matamdura chapchana thunglakhi gunda boiro huran ba boiro drug addict boiro lerambam hekta thengnarage haina makhoini laglabani adubu haina ki mafamdadi sumnai chahi tararom tagi ni pamcha ama phone put maya da leblibtu natana akoibudu da de kanasu leborumde ngak ngai bada kanasu lakpu udrabda bering nani pamcha du sangsinduna hangki ai sumsa aswaida kana gumbo ka lambo hobro nangbo wallet khulliba misaktudi mamang da leblibani pamcha do iramki koldumana phone put mapu du tawlak pajane T-shirt puri khawdudagi makhut mazaduna waletu loktoktuna piri bodyguard nu waletu check tawbuda yawkhiba senpham amadi maroiba karkuding amata chithada yorambadudadi bodyguard tu mamita lai rubgum punga ngakhi angang du ki pukchel millionaire do pumsum sumatkhi mathamoi penjaba minok amagloinana bering nanglame hayuni pamcha nang kari pame pukchel chawbagi pupuna nangbo mana ama soidana bigane angang du ki pakhumda halani do ampena pungte te thanki pupu dollar makak bibiyo ai phone do ngarang torok ke tawbani aduda paisa leita dan torok dabani mingon dei porang si torok pani adu mi gi da muksing do kidawni pakhums da peloi do mi bu kanano wari liri bai su penjai wari tari batum su soidana pen birongani nimits da ken beringna nungsira ba pukchel sauro ni pamsa duga karamna bidai tawno khi haibadi miyamna chapchana khangnade adu chapchana khangba madi lai madudi beringna shopping mall sani loksil do phamduda shopping mall sakide karigi sadribano mayam suidana khangni ngamgani yam chamna magul leiba pokhumne beringna sakhangdabni pamsa dugi senglaba puksil lupi kai khumna bot poina shopping mall gi mahutta laira bangang singi mahitam phamsang ningthira school lamoina sakhi warisi horpada ngai haiba buyai madudi masagi chahi mari putra mathoida english ni tarama punda leikidraba ken bering malem sinanga sisu nungsi sona hori maram diman hinglingai leitalare singi ka thokpadana masru garamki mi pumba bunungsiba mioi bajati gi phanabada tawba philanthropist amoin henglamki mahakna laira bangang singi sabiram bisko masing thibda wagani hainei mahakna ka thomba punba sanpham se $300 million rom oigani panari achoba sanpham dagi achoba puksel hena mamal yami haibasi